Good morning. Ngasigi video yengminarase ma'am. Ngasigi card ki message kai lake haibado. Sige ahum katang lok ke ko ahum katang lok pase ama khanbiro 1 2 3 ko ahamba gisina 1 ani subagi sina 2 ko atuka ahum subagi sina 3 le ko hadi sisina ama ko ani suba ahum suba sidagi ama ngasigi numit ki message hai tare ko sidagi ama khanbirase atuga kai message lake haibado haipedi minarase aduga ngarang aina kainoma video ama post tawgemne nungda wairam kaino hogi purnima numita sengau sembagi na ado diwali da semhodaba leina ko adu do semba yai ko diwali da semhodaba haidi diwali anoba changakpa ngai hai tare diwali gi da akoi semhodren haibado ko purnima numita sembi be yai adu da amuka hana semba ya brand haibado haidi akoi mamang da semgi bani ko haidi purnima numita semgi bane diwali numita semgina haidi purnima gi semgi daba mi oi tara gari sembiyo semkiba mi oiragadi marakta e sindokpagi timing hairake akoina semgibado kuidriba aduduna leiyijeno magi tha taru mo kai mo leiko adu kanduda sindokna ba haida sindokpa haida manungi poto akoina hapiba poto sindokpagi matam haijarake ko adu tawbiba yai aduga sengau se green oina tawbiyo ko yaragadi haidi aina yellow di post tawbane yellow aingonda green do leitabai matamduda aduduna yellow post ona ngasai haidi numita confusion chali do chal kanu ko haidi hana gi video ne aduduna ne haidi inong nong na chamana nong semba do keno tawdre na ko adagi video se am nanjana gi bada uhogdabusu yaw haidi thiba khangdre harakpaso adugi damakta repost ne bangarang gi video do haidi chamana ba process ne na aina videos to amuka upload tawbo ne ba adu tawbadi mawong do chamana tawbiyo ba do ahambagi card ki message yengase ko sida laise ko migi mating gumba tawbiyo ko ngasi se migi mating gumba tawbiyo yaragadi aina angamba kitang aigi makhata ba haragadi ko haidi thabak mata tawminare khalase thabak tawbudu da haidi aigi job designation dugi makhada leiba mi gumba leina ko katang khara samna habada pione ka harase ba al taragadi kamai toge da haidi mogi damakta hai tare ko noma aina angamba khara hai tare ko haidi somna kainone haidi manager ne khalase aigi employee gi damakta hai tare ko haidi kainoma pibi ba hai tare ko adumaina adumbagi mawongda aduga yumda kaida haidi thabak tawna mi gumba ga leiraga su ko mogi damakta kainoma pibiyo sum haidi peshani khangde adumai tawra ko haidi moina sungan khalu da balai na ko haidi ngasi se haidi unexpected ta pibi ba hai tare harawi na ga tare akoina kemta khalam da poram akoi da phangok matam so aigi manager do na natraga aigi mathak thongba do ni si se nangi gift ne nangi nahangi tawbu gi appreciation ne khone aduga si je sum nangi damakta ina pibi banen hairaga di akoi sungai ne aduga aigi makhata ba sungai ne dum harau ga ne badon ko ado migi mating gumba pangbiyo ngasi se ko ado mating pangba hairaga ko achouba mating nate ko haidi sel thumda achouba mating pangba ko pa isagi kaino yengaga haida status yengaga mating gumba pabiba hai tare ko aina pihadi leitana dama ma pangba su nataba kitang aigi kaino do yengaga balance tawraga pangbiba hai tare number 2 ko number 2 se 7 of cups ko haidi 7 of cups se thaba inkhang oiro natraga haidi atai leino ko thabak related natraga aingonda mi lakpa oiro ko haidi mayam lakpa yai ko haidi ngasi gi oina sum reading reading oibanina ko aingonda laiba mayam se afaba phataba mix tawraga lakani aduna khando haidi khandokpa haiba taraga di ngasai gi chengda gi phau khandokpa dumaina ko haidi afabana karambano phatabana karambano haibdo isana khandokpiba hai tare khandoga choose tawbiba aingonda laiba potse ngasi gi oina ko haidi loina ma accept tawgonoba ahum suba judgment ko haidi ayera pan leiragadi ngasi gi oina hai tare ngasi gi thabak ta kaino ma leiba khotpa leina ko yetpa khotpa leiragadi ngasi gi thabak se mai pakane ko aina tawdoriba potse especially ngasi gi oina adu sida leire khoi gi card ki message na aduga amana ko timing se ayuki pung 9 ga minute 15 dagina 12 ga minute 15 phawba ma leire adugi matungda amaga minute 95 dagina pung 3 ga minute 5 phawba ma matam afaba se adudagi amuk pung 3 ga minute 5 dagina 3 ga minute 95 phawba ma leire aduga 4 ga minute 15 dagina nungdangi pung 2 ga minute 16 phawba ma
सिसिना ngasiगी टाइमिंग अफबको अदो लेबा पोको निमिटनिना को लेबा पोको निमिटसे कई तौबा यागे हाय कांसिदा कोइना कलर्स हायरगना रेड मचुगुम्बा सेटपीबा हाइदि सेटपा दुमा खतंग सुनतबिदा कोइना लेगुम्बा कटपा खोटपा से युक्सदको हाइदि रेड गुम्बा कईगुम्बा दुमाइना कटपीबे याको अथुम्बा कटलेना खलसे अथुम्बा सो अंगांग मचुगुम्बा अदुदुना खोइदा अमोयना फबा हाइतारेको हाइदि ngसाइगी प्लानेटुगी मतुंगिना हाइदि मार्स ना रूल तौनि मार्स से हाइदि केनो तौइनाको ngangtak tawinako planet se hadi tha harang ngawe hadi monday ko monday hadi si ma'am je dum hadi akoi aina nukti ge haidra ko ningsango hayeng wai phaw dum ningchang namni ko haise monday moon na represent tawe ko hadi planet se tare ko maga moon haraga di angobo machuni na angobo setpa do mars na ngasai gi red obini na ko red dain toroga hai tare ko hadi numit tu gi matung ina hadi planet se dum khitang rotate una bodum machu ma'am se aduna sigi haidi machu sing je dum khara follow to bi ba ai ta ai gi lucky color duna lucky color oijagi lucky color duna ai gi important oibanu मेता छेपीबा अदुगा नुक्तिगी डेज की पिरकपसे अदुम मचेट अमा करी मा याहलोबा हाइदि लोइनमक सुट तौदा यादे हाइबा लेतेको आइना सेटलिबदुदा फुरित अखोइगी फीदनी खंगदे फनेक्तनी खंगदे शर्टनी खंगदे टी शर्टनी खंगदे अदुमाइना याहनबिबा हाइतारे अदो सेदा लेरे ngasiगी वीडियो से को ngasiगी अमुको न येंगमिनासे मथंगी थैंक यू